Chief Minister की हक्सेल की तेंगबांग स्कीम की मखादा रिम्स द लाइंग लिबा अनाबा सिंह हौकिब ऑगस्ट तरागा मरीदगी हिदाक पीबा लेपखिबदगी अनाबगी इमुंग सिंह खुदोंग चादब कया मायोंगनरे हक्सेल की लोइसंग सिंह द लैरिबा अवॉर्ड अपा खुदिंगबग मेनखतनबा वाफम खननबा थोंग लाउना हांगदुन थंगली हाइना हेल्थ मिनिस्टर एल जयंत कुमार न फोंगदोरली Rishi Pandey Sindoknaba demand matam kuina thingluraba Manipur University matam kharagi oina hangtokle hayengdagi mahausa gugi fibam da hanjinaba hotnamina si haina musuna appeal tarokli United Socialist Revolutionary Army ki Commander in Chief Lalmin Thang Vaifai sakhangdaba singna kaptuna halamle Miadas ki mayokta Jawmi Student Federation at Churchandpur District Pumba total shutdown lautokre. Amasung Malem Sinba thungna pangthokna bagong ngasi Manipur da su Muslim lining chatpa singi kumhai Idul Adha lining lai shol chatnabi amadi harau kayam bagaloina na pangthokre. Mayam bukurum zariya do miyang si Impact News ni ay kaidam jantan sin Prime Time Manipuri News Bulletin da hauze pungja si faw ki maroi ba paw sing mayam bizariya han maktada Idul Adha ki kumhai gamari laina na Muslim ichin na uksi ki mafam da ya paw sel bizari Chief Minister ki haksel ki tengbang ki makhada rims da layang liba anaba sing ki hidak PB daba ngasiga thana numit nipani sure Chief Minister ki haksel ki tengbang CMHT card holder singna mari leinaba singda chatuna haizarabasu ngasi fawba mityeng changbi dabana anaba sing khudong thiningai oire haidi hiramaski matang the Impact News ki reporter Katrimayum Premchan amadi camera person Gurumayum Bhumeshwar ki akhanaba report ama Lair bagi pankai manung da leiba miyam gi ana ayek da lupa lak ani gi tengbang pigani haiduna Chief Minister na hogdokiwa Chief Minister gi haksel gi tengbang hariba scheme masigi kudong saba launaba lengang na tatana laurabasu scheme masigi makhada rims da layang liba ana ba singda haukiba August tara ga mari dagi hidak piba lepkiba dagi layang bada kudong sada ba kaya mamayok na re Scheme masigi makhada ana balayang ba hauraba singdi doctor na irak pa hidak sing laina ba hona bada kokta kut hamnare lanai pharmacy singdagi hidak laina ba gidamak ana ba singi imung manung sil thibada waba oire masagi sel putoktuna hidak leidaga pijaba ngamdaba ana ba singdi kari thoklaga de khanmada mi paiba poknare tang tara mari dagi ko hidak se hjibo phangaktana lae hafta ame ne ko hidak phangaktre mamdi prime minister gi package ama launch tropon mamda hanagi supplier simona matam chudringai da muna supply lephan gramina moju supply pidramina ji ko hida phang dabsi mitari chure ko tasena na absing ji tasena am sathina ware awa am sathina ware bajani hidak phanglakta bachewol am helaklaba sida rims da leiriba chief minister gi haksel gi tingbangi makhada layang liba beneficiaries sing ngasi punsinduna mifam amasu rims complex da pangthokduna chief minister gi haksel gi tengbang hariba scheme asi mapung fana chatna hanaba beneficiary singi oiba loop amasu athuba matamda semlagani haina mifam maduda yanaki loinana teol amarom asida lanai pharmacy singdagi leiruba hidak sing adugi sangma senpham adusu mari leinaba singna handok pinaba pungnang jingthilakhi bibidra banina khoine suwana paisa kan mamanja tang tang beler panina bako aduda dum awapa se dum thengne sarkar da dum mateng pang hanninge ai oinadi hidak se ngasi ga tharagadi hidak se lupa lising manga ga something hidak leirani ji ai lising mari ga chatchat ka humbu manga pi hida ma ji ai leidore operation di hojiti tawdaba yadre nungi ga oibanina kidney daga leishalle masi bale kidney do side le haramnina kudakta paisa puba chele ai di handok pi ba pame ba maram di kaino ai puri ne haba ai je luk thabi su oire adagi paisa su am pai de ba ko hidak phangdabagi matangda anabagi imung manungi miyoi singna rims ki medical superintendent unarubada August tara ga tarik tagi amukhana hidak phanghalagani hairaga ngasi fawba wafam amata thamlakti haina anabagi imung manung singna pen deba khondok narkhi loinana chief minister na akanma miyang sangbi haina puming chingsilakhi Impact News na medical superintendent unana bu honabada ngasi chuti oiba maramna hospital da lermkhide awa bom rakti da khoina tang 33 sida MS ko unai MS ki office da khoi phaminai MS amasung smart medical gi supplier side amna khoi gi ana patient party sa khoi hom phaminai tu nongan baga haibidi tang 37 ke ayuk tagi hidak si doctor no prescribe to hidak khudimuk phangan gani na khoi da thajabu thame adu thajabudi matungina khoi na chief minister sakke haibu mana adu di chalu no aina sida
ꯌꯥꯅꯕ ꯁꯤꯜꯂꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯗꯤ ꯑꯩꯈꯣꯏ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯃꯥꯅ ꯇꯥꯡ 17 ꯅꯣꯡꯉꯥꯟꯕꯗꯒꯤ ꯄꯤꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗ ꯑꯗꯨ ꯉꯁꯤꯐꯥꯎꯗꯤ ꯃꯥꯒꯤ ꯀꯃꯤꯠꯃꯦꯟꯗꯨ ꯉꯥꯛꯂꯛꯇꯦ ꯄꯤꯕꯤꯔꯛꯇꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯅꯥꯕ ꯂꯥꯌꯦꯡꯂꯤꯕꯁꯤꯡꯗ ꯃꯃꯥꯡꯗ ꯄꯤꯔꯝꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨꯒꯤ ꯃꯃꯜ ꯀꯌꯥꯅꯣ ꯂꯩꯉꯥꯛꯅ ꯇꯦꯡꯕꯥꯡ ꯄꯤꯒꯗꯧꯔꯤꯕ ꯂꯨꯄꯥ ꯂꯥꯛ 2 ꯑꯗꯨꯗꯒꯤ ꯀꯌꯥ ꯌꯥꯝꯕ ꯁꯦꯟꯐꯝ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯑꯃꯠꯇꯁꯨ ꯈꯪꯍꯟꯗꯦ ꯍꯥꯏꯅ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯀꯤꯝ ꯑꯁꯤ ꯌꯥꯝꯅ ꯑꯐꯕ ꯁ꯭ꯀꯤꯝ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯍꯣꯕ ꯀꯌꯥ ꯂꯩꯔꯤꯕ ꯑꯁꯤ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯈꯤ ꯑꯩꯈꯣꯏꯅ ꯑꯅꯥꯕꯒꯤ ꯍꯤꯗꯥꯛ ꯐꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯗ ꯔꯤꯁꯤꯞ ꯄꯥꯏꯗꯦ ꯑꯩꯈꯣꯏ ꯄꯩꯁꯥ ꯀꯌꯥ ꯑꯩꯈꯣꯏ ꯌꯨꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯋꯤꯗꯥꯎꯠ ꯅꯣꯂꯦꯖꯅꯤ ꯑꯩꯈꯣꯏ ꯅꯣꯂꯦꯖ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯁ꯭ꯃꯥꯔꯠ ꯃꯦꯗꯤꯀꯣꯅ ꯑꯩꯈꯣꯏꯗ ꯔꯤꯁꯤꯞ ꯍꯤꯗꯥꯛ ꯂꯧꯈ꯭ꯔꯦ ꯄꯩꯁꯥ ꯑꯁꯨꯛ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯔꯤꯁꯤꯞ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯣꯏꯅ ꯄꯩꯁꯥ ꯀꯌꯥ ꯏꯁꯟꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯂꯨꯞꯍꯣꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯃꯗꯨ ꯃꯣꯏꯅ ꯇꯧꯁꯤꯜꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯃꯗꯨ ꯇꯧꯅꯤꯡꯉꯥꯏꯁꯨ ꯌꯥꯝ ꯂꯩꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨ ꯇꯧꯔꯝꯕ ꯌꯥꯏ ꯇꯧꯔꯝꯗꯕ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯂꯨꯞꯍꯣꯟꯗꯨꯗꯤ ꯑꯗꯨꯝ ꯂꯩ ꯃꯗꯨ ꯃꯇꯨꯡꯗꯗꯤ ꯃꯗꯨꯒꯨꯝꯕ ꯂꯨꯞꯍꯣꯟꯗꯣ ꯑꯩꯈꯣꯏ ꯂꯩꯍꯟꯖꯅꯤꯡꯗꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯃꯈꯥꯗ ꯍꯧꯖꯤꯛꯃꯛ ꯔꯤꯝꯁꯇ ꯂꯥꯌꯦꯡꯂꯤꯕ ꯑꯅꯥꯕ 200 ꯔꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗꯤ ꯍꯤꯗꯥꯛ ꯂꯩꯕ ꯉꯝꯅꯕ ꯄꯩꯁꯥ ꯄꯨꯕ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯩꯁꯥ ꯄꯨꯕ ꯐꯪꯗꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒꯤ ꯑꯅꯥꯕꯁꯤꯡ ꯑꯗꯨꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯗꯥꯏꯇ ꯀꯅꯥꯅ ꯄꯨꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯖꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯍꯥꯏꯔꯤꯕ ꯇꯦꯡꯕꯥꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯟꯗꯛꯇ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠ ꯀꯧꯕ ꯁꯤꯒꯨꯝꯂꯕ ꯂꯨꯄꯥ ꯂꯥꯛ 5 ꯔꯣꯝ ꯑꯅꯥꯕꯁꯤꯡꯗ ꯐꯪꯍꯟꯒꯗꯧꯔꯤꯕ ꯁꯤꯒꯨꯝꯂꯕ ꯁ꯭ꯀꯤꯝ ꯑꯅꯤ ꯑꯁꯤ ꯊꯦꯡꯖꯤꯟꯅꯔꯛꯄ ꯍꯥꯏꯕꯗꯤ ꯁ꯭ꯀꯤꯝ ꯑꯅꯤ ꯑꯁꯤ ꯅꯟꯖꯟꯅꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯈꯔ ꯂꯥꯛꯂꯒꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯝ ꯆꯥꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯒꯨꯔꯨꯃꯌꯨꯝ ꯚꯨꯃꯦꯁ꯭ꯋꯔ ꯁꯔꯃꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯔꯤꯝꯁ Sky Hospital the Chief Minister gi Haksel gi Tengbang CMHT scheme amadi Ayushman Bharat National Health Protection Mission scheme gi khudong chabasing miyam da fanghanaba Manipur government amadi Sky Hospital gi marakta MOU ama sign tongnakhre Chief Minister gi Haksel gi Tengbang CMHT scheme amadi Ayushman Bharat National Health Protection Mission scheme gi card paiba heart ka mari leinaba anaba sing da khudong chabasi pigani hairi Status ki Haksel gi loisang singda leiriba awadapa khudimak mankhatnaba wafam khananaba thong launa hangduna thamli haina Health Minister Langpulakpam Jayant Kumar na phongtorakli Ayushman Bharat Mission gi sarukam oina National Health Mission Manipur amasung Directorate of Health and Family Welfare Services Manipur na sinduna komla thabi laingang ching amasung Unopata Health and Wellness Center ama sangabagi thoramda minister na wafam asi phongdokhibani Minister na makata na hai laingaga sida paliba BJP na luchingba Narendra Modi gi government asina laiba asigi preserve singi damak Ayushman Bharat Mission na piriba khudong chaba singi manungda major package ani yauri package ani gi ahan bada lainga ki mari leinaba loishang na officially sak khanglaba lukrabi sing disabled sing HIV positive oidaba patient sing amasung lairabagi pankhai makhada leiba imung singda lupa lakh ahumgi sel gi tengbang piba loinana ani subadana state asigi mafam kayada health and wellness center hangdoktuna mipum khudima punsi nungsangna leinaba honabani haiki toramasida IFCD minister led pau haukif amade technopole AC gi MLA korung thangsu sarukyaki ꯑꯩꯈꯣꯏꯅ ꯒꯨꯗ ꯒꯕꯔꯅꯦꯟꯁ ꯑꯃ ꯇꯧꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯄꯤꯛ ꯑꯄꯤꯛꯄ ꯃꯈꯜꯒꯤ ꯔꯥꯖꯅꯤꯇꯤ ꯋꯥꯁꯦ ꯀꯥꯎꯊꯣꯛꯑꯒ ꯁꯤꯗ ꯐꯝꯃꯤꯕ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯍꯦꯜꯊ ꯀꯤꯌꯔꯁꯦ ꯑꯩꯈꯣꯏ ꯈꯟꯗꯕ ꯌꯥꯔꯣꯏ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯁꯖꯦꯁꯟ ꯑꯃꯅ whenever you write anything to the director or to any officer concerning your department ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯀꯣꯄꯤ ꯑꯃꯃꯝ ꯊꯥꯛꯑꯣ ꯅꯣꯏꯒꯤ ꯁꯤꯡꯗ ꯃꯣꯅꯤꯇꯔ ꯇꯧꯕ ꯌꯥꯅꯕ ꯑꯗꯨ ꯃꯗꯨꯒꯤ ꯀꯩꯅꯣꯁꯤꯡꯗ ꯑꯩ ꯄꯤꯔꯛꯀꯦ ꯑꯗꯨ ꯂꯣꯏꯅꯅ ꯑꯣꯛꯁꯤꯖꯦꯟ ꯗꯔꯀꯥꯔ ꯂꯩ but I have talked with my director ꯑꯩ ꯋꯥꯔꯤ ꯁꯥꯔꯦ the oxygen is ready for you. But Praja Thajan Yen Hybridagidi, we should be sincere enough. What talk a choba or Hangadaba port sing a sida Amuhan Kanda Kanda Machina Chumoy Adona Lebaki Mi Mayamgi Panava Tobada Katopa Tamba Hakchang Paba Sama Sama Purapada Sports Namating Togadam Sports ka Health ka Education the day politics to biganu Karigumba Chakot Kongtangi, anything, any development, si Paikalapakanda, Lamdam Sigi, Chinau Singna. Please support Tobiu.
Lairabai Pankai Makada Laiba Imung Singi Nupi Sing Masana Masabu Tabak Pijaduna Sentok Lambi Laihanduna Chokotpa Beneficiary Amamam Wehenabagi Pandamda Confidence Building Technical Skills and Bank Linkage for Livelihood Beneficiaries Cyber Thoram Amangasi Pangtokre Thoram Adu World Vision India Imphal West Area Musung Nepra Major Pukri Mapal Youth Development Association Sinduna Nepra Major Community Hall da Pangtoki Thoramadu the Sarkya Kiba World Vision Imphal India Imphal West की Program Manager Dr. Salemi K Tarauna Hai Lairaba Imungi Nupi Singda Sentok Lambi Yatpiduna Yumda Laina Sel Tanduna Imungi Laita Lairada Mating Pinaba World Vision India की Pandam ni Hairi World Vision na Mating Taga Pirkna Masi Lekai Ueva When the pieces that as I can look at now, but I'm saying, Nasilina said, Manga to credit to ceremony. Must have 5 Ludi, beneficial singer, Nasai, Logaga, Mating Piraga, Nasai Top Sudaba, Masilaka among the Geda, Tunda, Pachal Poko of the Pare, Logan actually Oliva. Logan, I think I tell you those days, upon a Tunda Horiba, my aunt can sit in the Pangaba, but you. Numin Marfu Mangani Suraba Manipur University ki Vishi Professor AP Pandey Sindopagi demanda University Tingzilamba Adu Matam Kragi Oina Handokle Haina Musugi President M Diamond na Hairi. Wafam Singa si Mutagi Office ta Paumi Singa Unabada Diamond na Fongdoroki Bani Mahak na Makata na Hai. Haukiba August Taga Tarukta MHRD ki Mihut Manipur Lengak Amadi University Community ki Marakta Tauna ki ba Memorandum of Agreement Adu Tabak to Ontorakpa Amadi Mahiroi Singi Career ki Yanglaga Kongjang Asi Ngasidagi Handokpani. Ayangdagi University ki Ojai Staff Amadi Mahiroi Singh na University da Lakpiduna Mahusagum normal situation da Hanjinna Bahot na Minasi Hain Apil Taroki. Loina na Laingak na University Community ga Yanakiba Matamgi Matung Inna Inquiry Loishinduna VCSC Sindokadabani Haiba Wafamsu Mahak na Makata na Fongdoroki. August ki date 23 hayang asi koi university sigi total shutdown adu handok saraga hayang dagi handok saraga ni aduga loina na koi na lokhat chari step ase koi Manipur gi tongan ma college singi mahiroi singi exam haidok tadana koi gi mark sheet piba yadana leiriba loina na Manipur university da leiriba koi gi semester exam sing toba yadana leiriba aduga ma koi gi result sing haidok tabadagi mahiroi sing na thengnari ba tongan ba khudongsa da mayam asi khalakanda koi gi asugum loba Hungtang se lokot sabani loina na koi Manipur University community na koi vice chancellor si loktok tri phawba amato ina punna lemina khigani Manipur Laingak na Kihom gi Pothok Yokatpada Achan Miran Naire Haina Thayong Village Authority ki Secretary Alon Kom na Nungnangba Fungdorokli Wafamasi Social Worker M Poirei Henbana sponsor Tauduna The Progressive Farmers Society Thayong Village na sinduna haukiba August Traga Matoidagi Thayong Village da Chatarakiba Mga Suba Pineapple Fair kam Buyers and Seller Meet Loishinbagi Thoramda Fungdorkibane Mahang na Makata na Hai Manipur gi Manungda Kulasina Kihom Kwaidigi Yamna Puthokpada natana atay mafam singda fangba Kihom dagi Kulasigi na mahaulay baheli Kulasina Chahi amada Kihom anira puthoktu na miyamda fanghali Manipur Laingak na sinduna atay mafam singda Kihom Mela kaya sinduna Pothok puthok na ba Amadi Pothok hengat na ba hot na bagum Thayong Kuldasu hot na biyu haiki Even I couldn't palm with it. Oxide the tower super Madumaking them the Busiana. A quite the Kihomse Lamsiam Zawi Tayong Hibase. Zigakona, but Pasina Yam Silakpa. But Panina, Gormena, see Oxide Tabangam, and Daxi Nong Sing Patavan in the Yampaleva. At the core story, Kumba Tambira de Dum. I could Hanagi Masi business on a set level. I could create a Horak Padona Tawaki homes. Don't quite the palm there. Manipur Laingaka suspension of operation Taunariba United Socialist Revolutionary Army USRE Commander-in-Chief Oiriba Lalmintang Baifei Sakang Daba Singh na Nongmay na Captain Halable. Taglosi ngasi yupung ni Pantaba matamda Churchanpur District ki Hilltown Churchanpur da Thokibani Impact News na Fangba Pawda Laikhidraba Lalmintang ngasi ayuk town na sida Laiba Journal Education Office ki Mayok na bada kamdu na Laiba mahaki gari thong na bahot na ringay da Nongmay macha paiba nupa ama miyoy aniga lakto na Lalmintang ga wari sanar ba matung mahaki makok ta Nongmay na Kaplam laga miyoy sing adu chen kibani hairi. Mahakpur District Hospital da pukatpagi lambi da laikat na bangamdana laikidabani. Churchanpur Police na thawdok aduga mari laina na case ama lakot kibagaloy na laikidrabagi hakchang postmortem tawkre.
Laikhidraba Lalmithangi Oi Thangba Koki Sarukta Nongmai Maruna Panbagi Dakpam Lairamki, Togdok Adubu Yaninda Fongdoktuna, Jaume Student Federation, Churachandpur District Pumbada total shutdown Lautokre. Shutdown Aduna Maramodaga, Churachandpur Kaitel, New Lamka Kaitel da, Lalol Itiki Tabak Tauram Punamak Lepki, Lambida Gari Amata, Jenakide. Senapati District Pokso ki Special Judge Oireba A Notuneshori the Langak na White Class ki Security PBU Haina Women Action for Development Ward na Pokzelakli Panbayabadi Special Judge Notuneshori handak ta nupi macha ama ijat manghal laba matung hatok pi khiba nupa ama thauri na yandu na hat nabagi order pi khibane Judge asigi punsi da aki akhang amadi khudong thiba thokdok thoktana ba Langak na Security pi gadabani haidi Framework Agreement ki matang de State Assembly ki akhanaba mi firm pangthoktuna warep laugadabane haiduna United Committee Manipur UCM ki meeting makhada ngasi suma sing yamlaba Imai Bill Singna Health Minister L Jentakumar gi pisum thong da leiba mayum da thomjin khre ngasi nuktel Ima Singh aduna Health Minister mayum da thomjilakiba du Imphal West ki Additional SP Hemantana luchingba police ki team amana Health Minister mayum manakta thattuna thenki mafamadu da police ka ngai hak muknaraba matung Ima khara khangatuna Health Minister ga Unaduna memorandum su pishinki hairi. India government amsu NNCN IMD ki marakta yanikiba Naga Framework Agreement ki waroshin purakpada Manipur Article 371 Clause A extend tawa yaroi haina ngasi Thobal Kiam gi Kundong Bam Laikai da Miam na Wakat Mifam Chatakre ngasi Wakat Mifam adu United Committee Manipur UCM gi lamjing makhada United People's Front UPF Manipur amasung Youth Sporting Club Kundong Bam Laikai Thobal Kiam na punna sinkibani Nakalam Romda Sagolban Moirang Hanuba Leirak Takyel Kongbal Maning Laikai Community Hall da su Lamdamadugi Imai Ben Singh na Wakat Mifam Chataki Wakat Mifam aduda Manipur ki apunbagi saktam Kaibiya Roy Long Live Manipur Haiba Kholau Kya su Lauki Framework agreement Manipur da Framework agreement Manipur yang khai Manipur da thokliba wathok sing loishinaba solution puthokpaki mahutta irang thoknaba wangang ba tawbiganu haina Commerce and Industry Minister TH Bishojitna Fongdorokli Bisnupur District ta leiba Tera Urak Industrial State Entrepreneurs Association Sinduna Tera Urak ta pangthokpa Van Mahotsav ki thoramda wafamasi Fongdokibani thoramadu da Bishojitna makha taraduna hai India laingang na semlakpa mahoksa kannaba ek singasi lamdamasiga chanana mawongda semdoklaga chatnaba yai afaba thabak ama tawbuda Manipur laingang na su yaroi daba leite haina mahakna makha taki Matang soisida break am laujage break ki matungda English ngani ga supna mapan da UNESCO na mutki gadobagi akiba leire haina lautokraba tarau furup kannaba laigang na khongthang lokhatpiyo haina tarau tribe union appeal tarokibagi pau amani Manipurum sung malingi tongan ba ipau sing pudun lakchage impact news meeting tadun lebiyo break ki matungda mayabo mukan taram nokchari English ngani ga supna mapan da UNESCO na phongkiba report amagi matung ina mutkigadobagi akiba leire haina lauthokraba masing yamjadaba lamdamasigi tarau furupu kanbada achoba mateng pangbiu sangai kandaba yade haina laingak na laukhatkiba khongthangum malemgi atai mafamda khundadaba furup asi kalhaudrabadi mutkigadra haibagi mipaiba leire haina tarau tribe union gi chairman L More Tarauna laingake pukning chingsilakli ngasi Manipur Press Club ta pangthopa paumi singa unabam da More Tarauna ningsing ba thoktraba matamdagi lamdamasida khundarak apikpa furup asi matamatanggi matung ina missing hantaraktuna ngasi di state asigi tungan ba khul mari manga da supnatagi tarau tribe chamanga ga kungamari leibanatana leishilaktre furup asi lei haibagi mami samlaklaba lamdamasida furup asigi lairembi sangkulaimagi ayekpa metam ama Imphal gi mafam amada thambada laingak na mateng pangpiu haina su appeal taroki ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯤ ꯇꯔꯥꯎ ꯑꯁꯤ ꯑꯩꯈꯣꯏ ꯏꯊꯟꯗꯅ ꯀꯟꯖꯕ ꯉꯝꯖꯗ꯭ꯔꯦ ꯃꯥꯡꯒꯗꯕ ꯇꯔꯥꯎ ꯖꯥꯇꯤ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯍꯥꯏꯅ ꯀꯟꯕꯤꯁꯤꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯈꯤꯕ ꯑꯩꯈꯣꯏ ꯇꯔꯥꯎ ꯁꯪꯀꯨꯂꯩꯃ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯅꯕ ꯃꯥꯒꯤ ꯃꯨꯔꯇꯤ ꯈꯤꯟꯅꯤꯡꯕꯅꯤ ꯑꯗꯨꯕꯨ
ꯑꯩꯈꯣꯏ ꯉꯝꯖꯗꯕ ꯃꯔꯝꯅ ꯈꯤꯟꯍꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯒꯥꯔꯗꯦꯟꯗ ꯍꯧꯔꯩꯕꯤ ꯁꯝꯕꯨꯕꯤ ꯂꯥꯏ ꯍꯥꯏꯔꯤꯕ ꯑꯁꯤꯃꯛ ꯇꯔꯥꯎꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯍꯜꯂꯒ ꯃꯤꯡꯗꯤ ꯃꯩꯇꯩꯒꯤ ꯂꯥꯏꯒꯤ ꯃꯃꯤꯡ ꯍꯥꯞꯄꯤꯔꯦ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩ ꯌꯥꯔꯕꯗꯤ ꯇꯔꯥꯎ ꯁꯪꯈꯨ ꯂꯩꯃ ꯍꯥꯏꯅ ꯍꯥꯞꯄꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯐꯤ ꯑꯁꯤ ꯇꯔꯥꯎ ꯐꯤ ꯏꯟꯍꯟꯒꯅꯨ ꯍꯥꯏꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯍꯥꯏꯈ꯭ꯔꯕꯅꯤ ꯇꯔꯥꯎ ꯁꯪꯈꯨ ꯂꯩꯃ ꯑꯁꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯦꯝꯕꯤꯅꯤ ꯇꯔꯥꯎ ꯑꯁꯤ ꯂꯩꯃꯥꯏ ꯑꯁꯤꯗ ꯃꯨꯠꯄ ꯌꯥꯗꯦ ꯇꯔꯥꯎ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯑꯩꯅ ꯋꯥꯍꯩ ꯑꯁꯤ ꯊꯝꯖꯔꯤ Jawaharlal Nehru Manipur Dance Academy na sinduna ngasi nongmigo iba Jholon Yatra Kumhai Academy sigi bandakta pangthokre thauramadu saruk yakiba Chorus Repertory Theatre Imphal gi chairman suoiriba saknairiba theatre gi director Ratan Thiam na hai Manipur gi isai amasung jagoi da national gi mainstream da matik chana contribution tauba ngamnaba afauba artist sing puthokpa mathau tai hai phongdoki Ratan Thiam na makata na hai Lai Guru Oza Singh gi magun miro nasina khangdaba maramna national gi thakta isai amasung jagoi fazana contribute tauba ngamnabani Fauri hainariba Nat Sankritan Fauba major tradition of music da chanba ngamdana lairi haiki maramaduna akhang hai sing chungsinnaduna Manipur gi fazaraba isai amasung jagoi henna maming chatnaba amadi chawkhatnaba hotnaba matam oire haina mahakna phongdoki Panba yabadi Jholon Yatra hairiba kumai asi Manipur gi Rajashree Vaiga Chandra hangtakta haudoklamani kumai asi Sri Sri Govindajit gi oina numit 12 ni chupna pangthui adubu laikai laikai da leiba laisang singgi di numit 5 ni khaktama pangthokpa kumai amani hairi Dance Academy nattana sigi bibamda kalamatana ngakto nambagi asasu uratrabamtanda Ministry of Culture la India gi Manipuri culture ki policy da happy terba Sangit Natak Academy su ngasidi arangba adu kamna hajaba photo putho ko ngamsil terba hai katai jabui sahab lila to the change sector Manipuri si society da kujiksu kasu Manipuri achoba tha ta ubu ngamdri adu mak nasu equisi panthadana chingthadana leirba ꯑꯩꯈꯣꯏꯒꯤ ꯀꯂꯥꯀꯥꯔꯒꯤ ꯃꯄꯨꯟꯁꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯌꯥꯝꯅ ꯐꯖꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯉꯝꯗ꯭ꯔꯦ ꯏꯚꯟ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤ ꯅꯐꯥꯎ ꯉꯝꯗ꯭ꯔꯦ Malem Sinba Thungna Pangthoknabagum ngasi Manipur dasu Muslim lining chatpasingi kumhai Idul Adha Dharma Chatnabi lining laisol amadi harauk tiambag loinana pangthokre senglaba idiga da ayuk anganbadagi nama sondun alagi mafamda thongniki imung khuding da angamba mathelu koi kaya thongduna punna chamin thakminabana kumai sigi mapung oiba saktam oiri Imphal gi Bawuprada leiba idiga dasu Idul Adha gi saruk ama oina miyamna lai kurumnaki kumai sigi matang da Bawupra Moxki Imam Said MB Karim Udinna senglaba Idul Adha na lakpada lamdamasida laiminariba Furup Mashel gi marakta henna nungsinaba purakpa oirasu haina pausel piki Mangna makataradun hai Muhammad Ibrahim na Islam lining bu chena thazaraduna mahaki hek pokchaba machanupa Ismail bu alagi mafamda kathokhiba adubu ningsingladuna Idul Adha gi kumai asi ngasi fauba pangtoktuna lakpani hairi Nakalamromda Tengnopal district ki manung chanba Mori town dasu Idul Adha gi kumai pangtokhi Idul Adha na lakpada iramdam asida leiriba dharma tinnaba tinnadaba punamak ase nungsi chanana leiminaba amaga yengthinadaba isu kaya gumba laiba punamak ase punamakna thengminaraga isu sing ase solve tauba masi masu aigi maikaidagi wana masi thamjaningi hairiba nungsi chanana tangdu laitana Chen Sukun Rahat ki sata punsi lenmi naba haibadu ai media ki thongdo thamjage Thawal district ki mitai pangal singna khundaba mafam sing dasu ngasi Idul Adha gi kumai harau tayamna pangthokna ki lekai lekai gi leiriba idiga sing da miyamna nama sonba madi mathelukoi kaya thongduna chamin thakmina bana kumai asigi mapungaiba saktam oiki Iroi Sembada Labor Central Agricultural University Kaugda Thabak Hapigani Haina Tungan ba Mioi Traga Taruktagi Yamlaba Senfam Kongat Kibada Kakchingdagi Nongmai The Manishur Atowing Papu Haidba Mioi Asi Chawna Chennai Haidi
lamdeng khunongdagi CH Rakesh ki loinabi Romabati da tatana laktuna miyoi taraga taruk asidagi senfam lawkhibagi khudam changdam lei haina kongpal ningthaubung leikaidagi pangambam nganthoina maral sirakli ngasi Manipur Press Club ta pangtok ba paumi sing unabam da nganthoina hai chahi sigi February 9 dagi hauraga tangka kaya da Romabati haiba nupi siga laktuna sel lawkhiba leiki kaud computer operator oina thabak happy gani haiduna chahi sigi haukiba February 3 da papu yauna Romabati ga unaraba matung mahaki macha anigi thabak kidamak haiduna sel piba haukibani jingnabadagi thigatlubada namthakni haiba khanglakibani masida natana mioi taraga taruki imung manungdagi su punna lupa lak nifuga manga rom Romabati amasung papuna khonggolamki hairi hariba nupase sisina ngarang media gi thongda impact mana singdokibado impham yaudabani ma masana I yumjida ahum lambai da mangarak pusuraga mana laga Roma siga laga lawgi bangaktani ma loi sinba ngaktani ma yaude haiba suya yaroi laga sai ising cha gi batam yam yang khrabjani ma tawi matam se sesu si tarik myam se khoi record loi tahor lei si record myam sing se ma masa yarok bangaktani haiba matam se isi ji su khangi bani saki sabo lebu mai mayum da si papu se dum yawi ma se amtang kokhopiraga kanana lali kanana sumi haibadu yingbiraga phangpham thokpo dandi do aina larame ai phangjage moigi su cherak to problem thokpo pibiro sikhatane haijani se aduga masiri media gi thongda lali sumi ne sengdropagi darka su oidre Kakching Khunong College ke principal in charge SAS Manitombi gi mathakta siriba maral adu yumpham yaudaba aranba wafam ni haina principal in charge SAS Manitombi masamakna phongdorokli ngasi Manipur Press Club ta pangthokiba paugi mifam amada Manitombi na makatana hai Kakching Khunong College ki student union ge general secretary na media gi khuthangda Manitombi masamakna sel lawthoki haiba du aranba wafam ni senfam khudima college asigi oza sing amasung staff sing gi masamasa gi account da loina changkhibani hairi madugi chapchaba praman lei haina mahakna makataki Principal in charge oina lariba ingonda court ki order amana MRB gi manager da paisa si kaithok pa yahan biro haiduna order ama lakpadagi aina su request tawrubadagi paisa si kaithok sabani amount se lakuntha tawga lesing kunthai toi sama pan yankhai ni thoi gi amount ama aina kaithok sabani kaithoi basi aina oijaba natte oja yankhai gi ni thoi masa gi account da thajin bani oja nataba non teaching staff singi makoi gi pay dagi part kharaga khauraga makoina lupa lak manga ga lesing ni phuga ni pangi sempham ama makoina soi tawraga marup sigi cashier na aingondagi paisa se lawgi bani akoi account hangba ngamjadaba oja amaga non teaching kharaga lemhawi makogi pe macha macha khara pina baidana head clerk se asna lak amaga lising ani aingondai lawgani total lak kuntra taruka something se makoina ngang haiba chap chaba sempham se agi sida makoina lawgibadu loi leijare aina lana season nagi ba leite angang si kaisu khangjadaba angang ni makoina kanagumba oja khara na thoinsing tawbagini Taragani Thoirak Suba Led Cage Itocha Memorial Award Distribution Function English ni Taragani Pan ngasi Langol de Labor is Hospital ge auditorium da pangtokre Service Delivery System da Miyambu Ningthina Gyan Tahanba ngamba Tangai Fadri haina Imphal West ke Deputy Commissioner Naurem Pravina Phongorokli Social Cultural Education and Sports Development Organization Hairok Bazar na Sinduna pangthokiba thoram aduga mari leinana Pravinna makhatana hai mioiba khunai seba tauge mating pange haina tongan tongan ba profession da changlak laga miyam ga chatminaba ngamdabana thohaningdaba thokdok wathok kaya thoknabagi macha ohelle haiki Social Cultural Education and Sports Development Organization Galoidana sees a Hospital and Research Institute Private Limited ke Chairman ka Managing Director Dr. K.H. Paulin amadi mahaki yungi miyoi singna sponsor tawduna chahi khudingi mahiroi amadi sanaroi singbo pukning thogatpu oina thoram asi pangthokpagi damakta su mahakna thagatki Housing, I am doing the type, officers, not a doctor, professionals, ma'am, come and give, the person the top of ma'am. President, I'm going to lay the service delivered of communication gave like the key. Misunderstanding, ma'am, for the young unfortunate situation, ma'am, we the Mamma, the mobile talking to go.
doctor mo or kasu engineer mo or kasu then as an administrator civil administrator or kasu nangi apam ba nangi aning ba adagi nangna service deliver to mo si mingon da phasana convince to raga magi dakar ro target ko madu sabsan hit to si masi darkar ta Thoramasi is Hospital and Research Institute के managing director Dr. K.H. Palina hai leikidraba mahaki apokpa ki mingda pangthokliba thoramasi leikidraba khundongbam itochana hairo kendra gi miyam gi hona jaramba adu tung injabane chai khudingi oina pangthokliba award distribution asisu hairo kendra gi manung chana leiriba mahiroi amadi nahasingbu pukning thogatpani haina Dr. Palina phongdoki ngasigi thoramadu mari leinana hairo kendra gi manung chana handak Manipur bottom di CBSE na loba class 10 amadi class 12 examination da Tangai oiba performance utpa ngamkiba mahiroi sing sanaroi sing amadi kendra sigi hauzik MBBS course tamliba mahiroi sing da cash award amadi certificate piduna ikai khumnaba utke hai ba safar ta ung si masina akhoi da hena sai inot pi ba bi to akhoi da ngasi to ba award inot pi ri ne toi da stimulus ma maina suba ko khai din ko ja ga da ni aduna hai ba sina maram oira ga akhoi di ai mu mangi cha bagi thak bagi set bagi ai detail sal roi ngasi oi ba Dr. Palin che sumaina oi ba puna te ba hana we started even cha bagi thak bagi to wa ba worry me am le ba adu this is not the platform but we learn a lot every disadvantage we have taken as opportunity Bosim na loba chahi isigi SSLC examination gi fal lauthokpada asoi be kaya yaukhiba adu chumthokna ba Manipur Student Federation MSF na board ta haizakhiba adubu nathaiduna thamba haibasi Manipur miyambu singna bani haina mahiroi lobasina phongtorokli mahiroi lobasina thadorpa cherol amagi matung ina athuba matamda mahiroi gi mark kakthatpa ya da yauriba sing adugi matang da miyam da white paper puthokuna khan gadabani haiba wafam thamlakli Pachoi Lamkai NC Road Mahindra Truck and Bus Haina Mingthonba Anoba dealership among asi hangdokre MSNR Motors ki makada Imphal gi oina dealership asi Lamsang gi MLA su eriba Manipur Pollution Control Board ki Deputy Chairman Salam Razen hangdoki Maitai Huel Lalong Sintam Shanglen Sajal Academy Hairok Pa 3 Ngaina Tel Ngarok Tel branch ki taraga mangarak suba raising day gi thoram pangthokre thoram asi ngasi academy sida pangthoki Hauzi ngasi nomagi sanabigi pau pichari Junior Girls National Football Championship Manipur quarter final changbangam kre Goa gi Dular Football Stadium da ngasi sanakiba Group D gi league match amada Manipurna Chhattisgarh Panjal Mari Sino the Mighty Piki All India Football Federation ki meeting Makada Goa Football Association na Yambo Indu the Chathariba Championship asiki lagliba tarikun ga tareta sanaga da quarter final gi match amada Manipur amasung Himachal Pradesh anina lamba tawnaraga ni haina amfa gi cherol mana khangklakli Kuntraga Manga Suba Sub Juniors amadi Nifuga Manga Suba Juniors Glenmark National Aquatic Championship ta Saruk Yaruba Modern College Swimming Pool gi Sanaroi Singa si Okre Chaisigi Jun Kungamari dagi Kungamapan Fawda Swimming Federation of India gi meaning Makhada Maharashtra Swimming Association Sinduna Pune gi Balewari da Laiba Sri Chhatrapati Sports Complex ta pangthokiba championship aduda Manipur team da Modern College Swimming Pool dagi swimmer mapan water polo dana nupamacha ani amadi nupimacha anina Sarukyaki Chatharakhiba championship aduda Wangkai Ningthem Pukri Mapal dagi Hanjabam Nauba Sarmanas Junior Sub Juniors Boys Group 4 ki 50-meter breaststroke ta silver medal ama lobunga ki sanaroi sida swimmer Mangal Sanagi apokpa na sel gi mana lupa lishing ama aduga swimming pool asiki maikai dagi Kudol Pot Singh piduna sanaroi sibo pukning tawat ki Imphal West District Level School Under 15 Boys and Under 17 Boys and Girls Jan Hockey Tournament pangthok lagani hairi Deputy ASO Imphal West District ki meeting makada thasgi kunga tareta madi kungani pan fawbada chathakadaba hockey tournament asida saruk yaningba district asigi manung chana leiba school sing akupa marol Kumalampak Sports Complex ta leiba district asigi DY ASO gi office ta gi thasgi kunga manga fawbagi manungda khanglabi yargani haina cherol amada khangalakli
Mga suba Thongam Sazong Memorial Mix Kendra Wise Likam Knockout Kang Tournament Singzamay Kendra Kangkut B Mai Pakre. Ngasi Imphal East ki manung chana leiba Kongbo Makana nebam Laikai da leiba Laikol ki Kang Sangda Sanakiba Group B gi leg match amada Singzamay Kendra Kangkut B na Thangbeban Kendra Kangkut Pupanjal Taraga Taraga Marida Mai Tiba Pi Bangam Ki. Chatrak liba Kang Tournament Sida Manipur ki Tongan Tungan Bak Kendra Singda ki Lakpa Kangkut Taraga Humdoina Group Mari Thokna Khaidok Tuna leg match Singda Akanba Lamba Tongnari. Hayeng Sanaga Bakang Tournament ki Group A gi league match amada Singzamay Kendra Kangkut A amasung Oinam Kendra Kangkut Anina Lamba Tongnaragane. और द बुलेटिन से हेडलाइन समहना मैम द थमसगे चीफ मिनिस्टर की हक्सेल की टेंगबंग स्कीम की मखादा रिम्स द लायंग लिबा अनाब सिंह हाउ की अगस्त तरागा मरी दगी हिदाक पीबा लेप खिबदगी अनाब की इमुंग सिंह न खुदोंग चादब कया मायोक्तारे हक्सेल की लोइसंग द लेरिबा अवादपा खुदिंगमंग मेन खतनबा वाफम खननबा थोंग लाउना हांगदुन थमली हाइना हेल्थ मिनिस्टर एल जेंट कुमार न फोंगरमली Rishi Pandey Sindong na demand matang koina tingziluraba Manipur University matang kharagi oina hangdokle hayengdagi mahugsagi fibam da hanjin na bahona minasi haina musima apil tarokle United Socialist Revolutionary Army ki Commander in Chief Lalmithang Baifai Sakhaldaba Singh na kaptuna hatnamle Niadas ki mayokta Jomi Student Federation na Churchanpur District Pumba total shutdown lauthokre Amasong Malem Sinba Tungna Pangthong Nabagong ngasi Manipur da su Muslim lining chat pasigi kumhai Idul Adha lining like shol chat nabi amadi harau kyamba galoina na pangthong